Akasvani Imphal Ksherimayum Chitrabhanu na pau pazari ahanbada maru oiba pau. Raise sigi mantri MLA singi yumda thomjinduna amang ata thonbada chenabani haiba miyoi teret nauna phabagalunana haujik phabada police na fagatkiba miyoi nifuma thoi shure. Maharashtra BJP na luchingba Mahayoti Alliance amasung Jharkhand JMM na luchingba India bloc na chawna mai pakle amasung Pradhan Mantri Narendra Modi gi pukningi wa man ki baat ki chama 13 shuba episode ngasi ayuk pung 13 da Akasvani da sandokani. Jiri Bamdagi Miyoi Taruk Hatki Begi Todokta Koshaun Araba Miyamna Raisa Sigi Mantri MLA Singi Yumda Thomjinduna Amangata Thonba da Chenabani Haiba Miyoi Teret Police na Fare Police ki paun hai ngarang police na chahi nauriba angang ama yauna miyoi mari Imphal West gi fakhi aduga tha asigi kungani thoi degina kakching degi miyoi ahum phagat pangamki hauji phawboda thogdo asiga mari lenena fagat ki ba miyoi nifuma thoi shure amoromda hauji rise as thogliba irang asiga mari lenena security force na tongan ba mapom kya da thibu humbugi thabak lep na chathari Maharashtra Vidhan Sabha Mikhalda BJP na luchingba Mahayoti Alliance na chawna mai pakle thasi ki kunda vote thadana ki bas seat chani marfugani pan labor Raja Vidhan Sabha Mikhalda BJP na seat chamakunthani thoida mai pakle Shiv Sena na seat yankai tereta mai pakle NCP na seat nifuma thoida mai pakle Shiv Sena Uddhav Bala Saheb Thackeray na seat kunda mai pakle Congress na seat tarataru NCP Sarab Power na seat dara da mai pakle Samaswadi Party na seat ani JSSS na seat ani da mai pakle Tangkak ani thong na vote thada na ki bas seat marfuma thole ba Jharkhand Vidhan Sabha Mikhalda Jharkhand Mukti Morcha JMM na seat Kuntramari da mai pakle Congress na seat tarataruk da mai pakle RJD na seat mari da mai pakle CPI Marxist na seat ani da mai pakle BJP na seat kun mathoi da mai pakle Raja si da India bloc na chawna mai papagalunu na anoba sarkar amasem na mipam ngasi ranchi da pangthok lagani Maharashtra BJP na luchingba Mahayoti chungsinaba kangbu na Mikhal da chawna mai palakpada Mukhyamantri Nongthombam Biren Singh amasung Power Mantri Thongam Vishwajit na nungaiba phungdorakli social media da thaga powerol amada Sri Biren hai Bharat na Vikshit Bharat ohenaba changseliba khungjangda Maharashtra da Mahayoti na chawna mai palakpa asina achawba mateng oiragani Mikhal asida mai palakpada Pradhan Mantri Narendra Modi BJP ki National President JP Nada mai paglaba Mirep Singh Dol ki Karyakata Singh amadi Dol asibu sagutpa miyoi singi maphamda thagatpa phungdorakli Jharkhand da BJP bu sagolakpu ki damukta su thagatpa phungdorakli Imphal East, Imphal West, Thawbal, Bishnupur amasung Kakching da ngasi ayuk pung mga digi numidung ba pung 12 fawba curfew komthokli masigi matangda zila sing asigi district magistrate singna cherol sing thokre BSF Subsidiary Training School Churchanpur na nauna train tawraba Constable Chahung Kunmathoi gi attestation period ngarang pangthokre tharm aduda BSF ki frontier MNC gi IG Sanjay Kumar Mishra na period adugi salami oki Group Center CRPF Langzing Imphal na Swas Bharat Mission ki matang da miyambu hena gyan tahanabagi thorum ama ngarang degi hokre a game changer in campus health and sanitation haibasida tungan ba akhang haisingda wa ngangki thorum aduda Group Center gi akoibagi mafam singda luna na thamnana ba dustbin sing su thamki Lamdamasigi miyam da ana laingi khudong jaba mapung phana phangan na bi pandam da Assam Rifles na Indian Medical Association ga khosum na duna Lilong da medical camp amangarang pangthokre camp aduda angang yawna miyoi lising ma chani rom lainki tangai fada bahida langtak singchu yentoki Lilong United Clubs Association gi matengaluna na pangthoki pa camp aduda specialist doctor taranipa na saruk yakhi Mumbai de leba National Science Center da hayang pangthokadaba National Level Student Science Seminar da Manipuri Mhut Sinduna Kakchingi Padmaratna English School da Class 10 Tamlebi Surti Wangzam da saruk yagadori Seminar asida Bharaki tongan ba Rajya amadi Union Territory sindagi khangatlaba mahiroi na saruk yagani Seminar asida Artificial Intelligence na akogi tungi lambi yapagi matangda khanagani hairi Gujarat ki tongan ba mafam sing da hoki baleba popo nimitegi Manipurgi Justice and Peace ki kholaw haiba ise sahek kaya lona na pangthok na thorom ngasi Kutch lamdam gi Boost City da loshilagani Manipur gi sangnar bi folk singer Mangka Mayang Lambam Mangang Sana Marzing Lahui Imphal amasung Jharkhand gi folk singer Megha Dalatna Gujarat ki
Vishagrama Group ko loinana Gujarat ki mafam kya da Call for Manipur haiba isegi thorom sing pangthokli. Manipur da hoji oriba phibam asina maram oiduna Manipur University da pangthokadaba sayam NPTEL awareness workshop yekthokle oriba phibam asina maram oiduna NPTEL IIT Madras na hajarakpadigi matung ina hayang pangthokadaba workshop asi yekthokpani haina UGC swam gi coordinator nodal officer gi chorol amana khangalakli. Shiksha Vikas Samiti Manipur gi mihut kangbu amaga ngarang Raj Babanda Rajapal gu naduna relief camp sing de leiriba maheroi singi haksel amasung shiksha gi matang da makhoina lakholiba thabak tharom sing gi matang da paudongki. Shiksha Vikas Samiti na hoji pawa da maheroi humbudra hena lenena ba amasung mai masing tambagi khudongchaba pikri haina Rajapal da paudongki. Imphal Power Substation gi 13/11 kV na konba 11 kV secretariat feeder na konba mafam sing dangasi ayupung nipan makhaidege ayupung tara makhai phawba jungle cutting amasung ate semsin chajingadaba na maram oiduna mai fangloi. Deputy General Manager na thokpa cherol aman hai masina maram oiduna sanjeng thongdagi na palace compound phawbu gi manung de leiba tara mari shuba Quarter Complex Sanjengtong All India Radio Palace Compound Manung Thanga Patmapana Chingba Mafam Sing Mai Fangloi Tabidba Pawasi Akasvani Imphal Degini. Pradhan Mantri Narendra Modi gi pungi wa man ki baat ki chama tara truk shuba episode ngasi ayu pung tara mathoida Akasvani gi thong da sandokani thoramasi AIR News DD News PMO amasung Information and Broadcasting Mantraloy gi YouTube channel sing dasu live streaming togani LRS Akasvani Chorchan Pratusu thoram asi sandokani Pradhan Mantri no wangang ba hek loiba ga madugi Manipuri wahanto Akasvani Imphal da sandokna tahan gani ngasi phongba pause singi maru oiba pawgi tama hojik Mangsatabam Premananda leire Premananda Thagatsari Chitrabhanu, Security Advisor Kuldeep amasung DGP na Indo-Myanmar border fencing ki phibam yengsinkiba, Kangpokpi da popi yanthatpa chatluba, police ka kuki militant singa mungna khiba amadi kuki MLA taragi wafam thadau inpi na yaningda phongdorpagi pauna ngasi phongba pauche singa maroiba pausing oiri. Security Advisor amasung DGP na Indo-Myanmar border fencing ki phibam yengsinkiba ki pawasi Imphal Free Press, Manipur News amadi People's Chronicle da ahan balamai headline tawduna phongli. Sanga Express Manipuri amasung English edition da Kangpokpi da popi yanthatpa chatlubasing talakre haiba paw ahanba amasung anisuba headline tawduna phongli pawasi Manipur News Morning Manipur Mail Imphal Free Press Sanalaibak People's Chronicle amasung Morning Bell da su ahanba lamai da headline tawduna phongli pawasi Sanalaibak da nagana namna taba mafamda kuki singna popi thajilagle numit marini gi manung da action logadabani haiba village authority gi wafam ahanba lamai da headline tawduna phongli Morning Bell da Additional SP Kangpokpi amadi Makhangi Khunja Singh Popi Thariba Kuki Singna Talakre Sarkar na numit marini gi manung da action lokhatpiu haina ahanba headline tawri. Naharol gi thodang da President rule amadi separate administration pibana solution oigani haiba Mizoram gi MP gi wafam ahanba headline tawri pausi pongapam pausi da anisuba headline tawduna phongli. Nannaga MLA taragi statement adu supremacy gi thawongni haina thadau MP na phongdorokpa pau narog gi thodang da anisuba headline tawri pawasi HL Express da Manipur lenga ki makha da lairiba tribal MLA tarana separate administration demand tawbugi wahantok leiti haina thadau MP gi wafam ahan balamai headline tawduna phongli pawasi ayam pausi singda ahan balamai headline tawduna phongba thengnari HL Express da Maharashtra da NDA na Jharkhand na India blog na lengak CM lagani CM khanbagi poram yatpa haukre haiba paw ahan ba headline tawri mikhal gi pawasi Sanalebak Manipur News amadi People's Chronicle da su ahan balamai da phongba thengnari Imphal City na National Air Quality Ranking da makok da leire haiba study report ama HL Express da anisuba headline tawri pongnafam da uripok apun balubna Paulenan haukip ki mathak da ain gi oiba thabak lokhat piu haina wakat kre haiba paw ahan ba headline tawduna phongli paws Imphal Free Press ta su ahan balamai da phongba thengnari huenlan paw da ing tapa hanjilagle state amasung central force na section na ngaglaga thamna pokpi gi lomi sing lo khawre yeire haina ahan ba headline tawri Jirbam gi mehat SP amana luchingba NIA gi team amana angang ahum nupi hum phaduna pukhiu mafam yangsing kre haiba paw anisuba headline tawri Chitrabhanu Thagachari Premananda Aroibada Maroiba Pau Amukhana
राज्य असिगी मंत्री एमएलए सिंह युम द थोमजिंदुना अमांगाता थोंबदा चेनाबनी हाइबा मियोय तेरे नौना फाबगलुना हौजिक फावदा पुलिसना फागकिबा मियोय 94 शुरे महाराष्ट्र दा बीजेपी ने लुचिंगबा महायोती अलायंस अमसुंग झारखंड दा जेएमएम ने लुचिंगबा इंडिया ब्लॉक न चाउना माय पाकले अमसुंग प्रधानमंत्री नरेंद्र मोदी की पुनिंगवा मन की बात की चामतरा तरुक सुबह एपिसोड ngasi ayuk pung 13 da आकाशवाणी दे संदोकनी पाउलुजरी